Security Force na Nakan Animakta Tongan-Tonganba Operation Chathaduna Khut-Thoknaba Lephankhre Hairi Tha asigi taramari dagi Churachandpur district ki Manung Chanba Lailoi Phai amadi Doljang village dagi Kuki Khulai Paiba singna Kaksing district ki Sugnuda Nongmai amadi bom yauna akanba mawngda landaraktuna BSF personnel village volunteer kaya aso apan nang hanpatanatana bom amadi nongmai kapsilakpagi thaudok aduna maram oiraga ahal oiraba mioi mari BP stroke tawduna laikhidraba matungda apunba security personnel singna mathau taba operation ani tongan-tonganba mafam anida operation chathaduna numit tare ni chupna lepa laitena Khut-Thoknaba adu laksinduna thamba ngamkhre Hairi Sugnuda Kuki Khulai Paiba singna bunker saduna nongmai amadi bom yauna kapsilakliba Churachandpur gi Lailoi Phai amadi Donjang village da Churachandpur police CRPF amadi ITVP amasung Kaksing district ki Sugnuda Kaksing police amadi BSF ki chamaga kuntraga taruk battalion ki personnel singa chap manaba numit ki chap manaba pungpham da tongan-tonganba mafam ani adu combring operation tawduna Khut-Thoknaba adu laksinduna thamba ngamkhibani Hairi